Lakhipur online puthok saba August ki tang taramathoi irai numit ki Khomjinba Pao tabirase ahan bada maroi pao Pradhan Mantri na Manipur ki matang da wangang kre ikui kuitana tangdu laita ba phibam da hanjilak lagani haibagi thajaba pikre jiribam da peace rally chalhan kidre tear gas kaptana tankhai kre Manipur da NRC chanahan ba masung demand taruk joba memorandum ama MLA nifuna Pradhan Mantri da kusina kre Loop ahum na punsinduna Chanpur Amuthoi Sangit Bidaloy Holda athoba singi ningsing numit pangthok lagani Nongmagi changdaba yadraba polam singi mamal atia khena wangkhalakpada Kasar Jila Trinamool Congress na Silchar wakar mipam pangthokre amasung Tripura da Chayol gi pauche gi mapu amasung editor singi oiba anoba lupa masemkhre Haujik mapung oiba pau tabirase Pradhan Mantri Narendra Modi na ngarang Parliament ta thajadabagi motion khanabada mahaki oiba wafam phongdok laduna Manipur da haujik oiriba irang asigi matang da wangang laduna Manipur da athuba matamda tangdu leitaba phibam da hanjilak lagani haibagi mahakna thajaba pikre mahakna hai kendra amadi rajya lengakna Manipur da ingtapa porakna na ba honaba yaba honari maral leiraba mioi singi mathakta ahak pacharak piragani Manipur gi miyam gi tamak leibak asina lepli haiba wafam mahakna phongdokhe मणिपुर में अदालत का एक फैसला आया। अब अदालतों में क्या हो रहा है वो हम जानते हैं और उसके पक्ष विपक्ष में जो परिस्थितियां बनी हिंसा का दौर शुरू हो गया और उसमें बहुत परिवारों को मुश्किल हुई अनेकों ने अपने स्वजन भी खोए महिलाओं के साथ गंभीर अपराध हुआ और ये अपराध अक्षम्य है और दोषियों को कड़ी से कड़ी सजा दिलवाने के लिए केंद्र सरकार राज्य सरकार मिलकर के भरपूर प्रयास कर रही है और मैं देश के सभी नागरिकों को आश्वस्त करना चाहता हूं कि जिस प्रकार से प्रयास चल रहे हैं निकट भविष्य में शांति का सूरज जरूर उगेगा मणिपुर फिर एक बार नए आत्मविश्वास के साथ आगे बढ़ेगा मैं मणिपुर के लोगों से भी आग्रहपूर्वक कहना चाहता हूं वहां की माताओं बहनों बेटियों से कहना चाहता हूं देश आपके साथ है ये सदन आपके साथ है हम सब मिलकर के कोई यहां हो या ना हो हम सब मिलकर के इस चुनौती का समाधान निकालेंगे वहां फिर से शांति की स्थापना होगी मैं मणिपुर के लोगों को विश्वास दिलाता हूं कि मणिपुर फिर विकास की राह पर तेज गति से आगे बढ़े उसमें कोई प्रयासों में कोई कसर नहीं रहेगी Jiribam district ta Liching Jiribam na sinduna ngarang nungtil pung amadagi hauraga chatkadaba peace rally adu athingba pibadagi peace rally yawba lakpa miyamga Jiribam police ka gi marakta muknaba thokre yamlaba miyambu ngaknaba honabada पुलिस की माइगेदगी टीयर गैस कापखे नुपी अमा मखोंगदा सोखी अदुगा अतोप नुपी अमना वानथबदगी एम्बुलेंस ता हापतुना जिरिबाम हॉस्पिटल लाइकनखे लोइनना सीआरपीएफ की पर्सनल अमसु अशोकपन नंखे पुन्ना मियोय मंगारोम अशोकपन नंखे हाइरे मणिपुर की अपुनबा सक्तम काइबा यारोय गो बैक रिफ्यूजी हाइबना चिंगबा खोलाव कयासु मियामना लाउखे रैली अदुगी मतंगदा लिचिंग जिरी की प्रेसिडेंट डब्ल्यू दिनेश मितेना हाइकिबदा जाति कया पुंदुना जिरिबाम डिस्ट्रिक्ट असिदा पीस रैली अमा चटना बहोनरक इखंग खंगौदना अथिंग थमजिलकपा अदु मियामना डीसी अमदी एसपी का वारी सानदुना रैली चटना बाहाइदुना वारी सानना बतौबदा टीयर गैस कापलकपदगी नुपी कया अमा सोकपन नंखे मतुंगदा रैली असिगी मतंगदा लिचिंग जिरीना कालीनगरदा पांगथोकिबा पावगी मिफम अमदा लिचिंग जिरी की प्रेसिडेंट डब्ल्यू दिनेश मितेना वाफम कया फोंदोकिबगा लोइनना शांति की रैली अदुदा
SP Jiribamna Fazadaba Wahai Kaya Sijinakiba Amadi Imai Ben Kaya Asokapan Nankiba Dubu Yaning the Pongdok Pagalinana Jiribam District Asida Matam Kaktana Public Curfew Tamle Haiba Wapam Pongdoki Haina Jiri News Network Tagi Pangba Pawasin Hairi Tawan Majati Mam Pulakanda Apunba Mas really peace and restore peace and normalcy Haiba Tinji Maruina Jiri Rasa question about Pajana question job Haiba and also son of Hokolakoda we can only think Matamokoti 144 I think Matamokotegi where the Shigi Amazon SPG and also what is Hanana Sangara Police Sangara Posia point away Potomina Canada Pajamonda where she may have the San Giromina Etosi Hajaruda Amadu Santana can only Roganina Haiba Lunana where you can only see them Pajava and Wapam the director of the Mam Sokojano later. I took you a pumping go when Holaga, where Spida, where you see the Unaruba Wapam do Mayamda, when Miam singer to the way they listen to Punjala Mina. Although Wapam J. White Hamnava and Mayam pulling Asiga, put up the laga where there yes, capsule of Pam, not that or put Mayam, there is a whole one down on the might be an Pianima and Cassia lady, come a film, they don't have the country of the work you can tadri. I'm not going to hold one swear, and I don't know when the Amano put it for it. Well, usually me whom Marie Suzelle, so you will see. Adogi, the normal usually Toga, and Panaji, the Penat lazy. Assume Lavagantana, Halaga, Speeder, the Sida Waris, Harbumiam, the Tamnabagi, Mayam the Punzala lady at the Common, the gas capsule of Pa, and no capsule of Blaine Parrot or Quenching, but the Mayam says just open jobs of Kusina. Here now, worse or Pa. Then Patok of Iran, Motokan visited the Makan among the Iran Toga lady. Manipurda tongan balenga kitabi taliba si yaroi dabani amasung Manipurda NRC chatnahan kadabani haiba wafam yauna demand taruk yauba memorandum ama Manipurgi naga amadi mitei pangal MLA yauna Rajya asigi tongan ba political party dagi MLA nifuna jumsakaisha numita Pradhan Mantri da memorandum ama khusinakre demand sing adigi manungda atai yauriba singde ground rule gi mayokta thabak tawriba kuki militant singa taunabasu agreement kudakta withdraw tawba asina chingba yaure demand sing adu thabak oina pangthoklabata Manipurda matam chupagi oina tangdu leitagani haiba wafam wakacherol aduta yaure Nakalamaromda Kuki Jo Margi MLA Tarana Kudiek Piduna Pradhan Mantri da thaba cherol amada Manipurdagi Assam Rifles lauthokpa yaroi makhoi bu thambiu haina taksin kre Amsu Sonai District Committee na sinduna lakliba August ki 12 athoba singi nungsing numit pangthokpagi matangda Chanpur Amuthoi Sangit Bidaloy Holda Mipamama August ki tang 10 da pangthoki hairiba mipam asida Amsu Sonai District Committee ki advisor Manglaisana Mangangna mipamapu oiduna aduga guest oina advisor Amsu Sonai Sinam Ibocha All Assam Manipuri Women Mairapaibi Coordination Committee ki advisor Laisom Birolal Sarukjaki Rising NGO Chanpur gi Sawaijam Dayababu amadi Chanpur Mairapaibi gi President Laisram Layon Chaubina Daista phamki mifam na kupna khanaraba matungda Amsu Sonai Mairapaibi Chanpur amadi Rising NGO Chanpur lup ahuma sina punsinduna Amuthoi Sangit Bidaloy Holda athopa singi ningsing mit pangthokpa haina lepnaki hairi Nongmagi changdaba yadraba polam singi mamal atia khena wangkhalakpada Kasar Jila Trinamool Congress na Silcharda wakat mipamama pangthokre Lenga ki mathakta pendabagi kholaw lawkhre ngarang Silchar Khudira Murti makhongda pangthokiba wakat mipamaduda nongmagi hengalagliba chana thaknaba pochagi mamal asina lamdamasigi miyamda thoidokna awaba chaina pibata natana nongmagi su tanjaduna chariba miyoi singdadi ataisu awaba mayokna hale haina phongdoklatuna athuba matamda paliba lenga kasina Nongmagi tangai fadana sijanaba pochai gi mamal cheng hawai ensang napi gi mamal chak thongnaba gas amadi idak langthaki mamal hantha hanaba akan badabi tawki tongan balam singda thoidok hendongna khunai gi kananaba tawriba miyoi singdagi Bahujan Sahitya Academy National Committee of India na National Award pinanabagi tamak darkas kauri hairiba tongan ba National Award asigi tamak apply tawbining basingna akupa marol gi tamak office matamda mobile number 9366
064174 da pau phawiraknaba haire loinana darkhas pibirakpa matamda biodata Aadhaar card amadi voter card xerox amadi pangthokhiba thabak thoram singi photograph yawgadabani award asi chahi asigi October ki 15 nongmaijing numit New Delhi da pangthokadaba All India Bahujan Writers ki National Conference da lanthokani haina Bahujan Sahitya Academy ki Manipur State President Phanjobam Lanachitna khangalakle All Tripura Weekly Newspaper Association Koba Tripura da Chayol Pauchegi Mapu amasung editor singi anobulupama semkhre Haukiba August ki tangtaru editor Raghunath Sarkar na mifam mapuiraga Agartala Swasti Market Hall da pangthokiba mifam da Agartala amasung Agartala mapandagi phongba pauche mapu editor sing sarugyaduna lebna khiba warep matungina RK Tarunjitpu president aduga Ratan Silbu secretary amasung Treasurer oina Abir Nandibu Khanki Committee da Vice President Sopon Chakraborty Assistant Secretary Bishwajit Bhumik amasung Member Singh Raghunath Sarkar Prasanta Chakraborty Topon Mojumdar Bhaskar Modak Amit De amasung Santosh Bhattacharji Khanki Khanganjaba ama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusamnaduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silchar da practical tobagi khudong chaba su thamjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 9395732456 da pau phaunabiyo Potsambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operational Theatre Technology Tamil. Gracewell Hospital practical class Taujabani. I have Hum Madi Matun the operation of whom my Pangasi Sabang. High river courses Hojiki Matam, the young Kudon Chava, almost interiors and the Nana course there in hygiene. Mayamsu High river Kudon Chava, Silabunaba, performance hygiene. I give me Pamasai to the I Institute of Medical and Paramedical Science the pastor of the SM Civil Hospital ICU technician and Khanganjaba ama lamdam masigi maming leirabi Lady Skin Specialist Dr. Sahajubin Basir ningthaukaba numit kudingi Wellcare Medicos Lakhipur town da laktuna layengadauri kudong saba si lobi ho advance booking ki tamak Wellcare Medicos Lakhipur town ki mobile number 8134835398 number asida call tawbirago aroibada maroiba pau amukhanna Pradhan Mantri na Manipur ki matang da wangang khre ikui kuitana tangdu laitaba pibam da hanjilaklagani haibagi thajaba pikre jiribam da peace rally chalhan kidre tear gas kaptana tankhai khre Manipur da NRC chanahanba masung demand taruk yoba memorandum ama MLA nifuna Pradhan Mantri da kusina khre Loop ahum na punsinduna Chanpur Amuthoi Sangit Bidaloy Holda athoba singi ningsing numit pangthoklagani Nongmagi changdaba yadraba polam singi mamal atia khena wangkhalakpada Kasar Jila Trinamool Congress na Silchar da wakarmi pangthokre amasung Tripura da Chayol gi pauche gi mapu amasung editor singi oiba anoba lupama semkhre Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare